Hello, ma'am. Boy, amazing Bible prophecy ministry na tangam okjari. Masi lakhot sa gador ba topic asi di prithvi da laiba ja ma'am asigi maraktagi Israel Jati sing asi khaktabu Ishorna maki khandokpa mi oina khandokliba karigino hariba topic asigi maram da naina minasi masi akoi gi subscriber amana masi gi maram da sugaina takpiona hairakpani ahan badai ko Ishorda patna tausi Sagadala ibe paisho yam dakasare prithvi da leba cha ma'am asigi marakta Israel Jati asibu nahana akhanaba na ki khandokraba mi omo oina Lauri bakari ki damaktano habzigi maramda na ki sastra dagi ba na ki sastra na tapiram badu ki matuina ina khara haijaga dawri masida na hana po view aina ngamu khudimok se thawai se muna singbiu tari bisi naw sing de thawai se muna singbiu ekho so ro bang matam da na hana khandokraba mi sing adu ki manung de yaw man biu awdang loi phaw na singbiu Prabhu Jesus Christ gi min de kurum jari amen Ekoina topic ase holding da ina mayam da appeal tawni agi channel asigi subscriber je lising 2.7k khakang yodang ai sinausa yarakadi agi subscriber se 10k gi mathakta hon view mayam khoi gi maru mapang christian sinausingda masi share to view aduga masidagi lakpa income khaya do khoi christian lai be sinausingda khoi mateng pang dai ai ka thok sage aduga mayamna aigi ministry asipusu support of you Prabhu Jesu na lakpa na kare ekoi mang na lakpu itam thorang thongminasi Bible su phajana nei naminase ana han bada mayam da appeal tawjari ekoi na samon se holding da hoje hoje thoiba Bible na hairam ba Matthew 24:7 na pathi mafam khuding da to antom pham sing da akan bajwara ba sing thokne na hairami hairibu gi maram da ekoi khara yengminasi haukiba March ki tang 18 da Myanmar khoi gidum thangnariba Myanmar da 7.7 magnitude oiba aduguma kan majwara ma jwar haba matoki haidiba jwar haba asina amang athake amam tholeba haidib do khoi yengminasi aina hujuje ngasi yengba pawda BBC News ta hai pasi yamdra da mi lising aniga yang khaitaru jwar haba sina ma punsi mangkhre asopaju Mayam ama yaw hai asopa topa source amatan Indian Express tagina milising masate ki matak tehna sigre milising ohong masamni sokre na hai aduga mung asai aduga mirror now hai ba masigi report adugi matungina khona expert sing matungina masigi si bami masingje liksing taragi matak tehna sigani haina asa tawre asuki mati amang ata thon kare aduna jor haba sina su thangnari ba Thailand da makhoigi tower yamna skyscraper awangba tower ani China na saba adugumba masi upun sana mangan khre haina masi gi sky ka kanona sai gi sky news na koina live te hi ina lokthok charabne screenshot oina lokthok charabne hojo masi prithib da thoi bani snausa aduna di asigma mayam se khoi ju tholak pa yai koina lai mpham da maram di masina tai de khoi prabuna lakpa na e have do koina ta khoni snausa aduna khoi mi kup na hom sing na laise bible na have do Pazana highway iminasi aina mayam da haijari khoi ngasigi topic asida khoi tangchan minarasi aikhoina yengba yai karigidam Israel Jati asi khaktabu Ishorna khandokpa mi oibano haibasi gi maram da khoi nasi ahan ba aikhoina Maihoron 3 gi 15 da na khoi masi amna haina gramni na khoi screen da yengbiro texa se Maihoron da masida ifadam na pap ta wo matam da Adang we ipkada Ishorna promise amapi maduri tayang pan bagi kanbiba mapu ama lakani hairiba mapu asina saitan muhat kani adi len adugi mako putugai kani hamni len aduna nupi adugi tarabu magi makhom buson gani hamni some len adugi tara saitan na Prabhu Jesu Christ bu cross ta mangonda asokba mangonda awaba magi haksang awaba kya amrum pigeba madugi mahai oina saitan mu mai thiba piraga aroi bu matamda saitan Prabhu Jesu Christ na tumna mangan gani habse masineba pap tabadam maram oiduna ekoida awa mayam na aibneba adubu Ishorna pap ta kasu tayang pan bethi panamukta leiba mi phung khudemo pap to guru Ishorna pap e khoi bu kya gi matik kangninge haibase ekoi amu yingna se second Peter gi 3 gi 9 da na khoina screen de yengbiro masigi aroi bu saruk dai Ishorna tayang pan da leiba phatam papi kutang sigi mathakta asuki mati awaba khangbirai karigidam awaba khangbirai mahangna ekoi mi pung khudemak se norok ta chapado pamde ekoi khudemak ning honglaga mangonda lakpa aduga arang khubam bibi bodo Ishorna pame mi pung khudemak pu arang khubam ihan
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟ ꯄꯤꯕꯤꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯖꯣꯟ 3:16ꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇꯣꯏꯅ ꯈꯪꯅꯔꯦ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯥꯄꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯈꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯕꯗꯣ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯉꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯐꯥꯗꯥꯅ ꯄꯥꯞ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯦꯟꯅ ꯑꯕꯦꯜ ꯍꯥꯜꯂꯦ ꯐꯠꯇꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯞꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯪ ꯁꯟꯗꯣꯛꯄ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯋꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯍꯩꯔꯣꯟ 6:5-8 ꯍꯥꯏ 5 ꯍꯥꯏ ꯏꯁꯣꯔꯅ ꯀꯩ ꯍꯥꯏ ꯃꯤꯒꯤ ꯐꯠꯇꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯀꯠꯂꯛꯑꯦ ꯃꯤꯁꯤꯡꯅ ꯈꯜꯂꯤꯕꯁꯦ ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯈꯟꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯃꯤꯕꯨ ꯃꯥꯡꯍꯟꯒꯗꯒꯦ ꯀꯔꯤ ꯇꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯉꯥꯛꯇ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯈꯜꯂꯤꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯏꯁꯣꯔꯅ ꯈꯜꯂꯝꯕꯁꯦ ꯀꯩꯅꯣ ꯑꯩꯅ ꯃꯤ ꯁꯦꯝꯃꯛꯄꯁꯤꯗ ꯏꯁꯣꯔꯅ ꯅꯤꯡꯉꯝꯃꯛꯇꯦꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩ ꯀꯩꯗꯧꯕꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯃꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯐꯥꯎꯔꯝꯃꯦꯕ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯣꯛꯍꯜꯂꯝꯃꯦ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯤ ꯁꯥ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤ ꯁꯦꯝꯕꯁꯤꯗ ꯑꯩ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯑꯩꯅ ꯃꯨꯠꯊꯠꯂꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯃꯨꯠꯊꯠꯄ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯕꯤ ꯚꯔꯁ 8 ꯍꯥꯏ ꯑꯗꯨꯕꯨ ꯅꯋꯥꯗꯤ ꯌꯦꯍꯣꯚꯥꯒꯤ ꯃꯤꯠꯌꯦꯡꯗ ꯊꯧꯖꯥꯜ ꯐꯪꯖꯈꯤ aduna hari betul nawado adu gumba suki mati yang keraba mi hojiki matamda leba missing asigum suki mati yang keraba missing adu nawana makoi adu bu kan biningai gi makoi da wapok puningai gi da mo ishona nawaji akhana na khandokhiba maramdi ma ke yamna dharmastan ba ishona haibe inba ishobu yamna kiba imung oche aduna nawagi mapana sahi samakun haibe missing asida ishodu sandoki mi kana amtana loksande Ishorna nawa amasung magi imung manung adu khaktabu hi manungda kanbiki adugi matungda nawagi masanupa ahum adudagi prithibida darasandoroki maki masanupa semna ishor khangba mishing orangki aduga hemna ishor khangdaba jatsing japhetkana ishor khangdaba jatsing se malemda makoigi mapana sandoi adu ikui dana akhona mahorun 10 amasung 11 da yengba taragadi migi phatabje henkale nimrod kalai nimrod se akhona masi babel ning kapani babel have the confusion have ni adugumba samam naba phattaba topa life show ahingba show khon mai mota live muti kuram baje hoki adugam na khoina mahauron 11 de yengba mutanda tower of babel sem se masi degi phattaba khuding mose malem da prithib da leiba tonga show gi mark da leiba religion idolatry have se masi degi mathang sum sandokpa hoki bane masi gi maram da na khoina khange de Joshua 24 gi 2-3 da Joshua na ijam sasin da kari habra yengmasi matam madu Joshua na mi puna makta haiki Israel gi Ishor Jehovah asum na haiki mamangai da na koi gi napa na pusing Abraham amasung Nahor gi mapa terana turen adugi wang moram da khundaki turen adi Euphrates niko English study flood hai aseng bai di Euphrates turen Babylon gi mai da sian bani aduga makoina atopa lai singbu thawal tawki lai muti mi singdo pakana na lai muti khurame habdu taiba aduga aina nakoigi napa Abraham bu Euphrates turen wa madi putoroktana mahapu kenan laibak sinba thungna pobiki mahaki dara yamhan khiduna mangonda Isaac bibiki hai Isaac bibiki habdi Abraham gi matam masida hoi Abraham gi imung manung di lai muti la pasingi manung da sanpote tera adubu makoi da lairiba Dulu kuding da ahing ba ishobu kuramba mi kanu layaba adubu malem ase asuki mati phattaba na asuki mati haman gere lai muti lapa sing aduna ishogi khandok ba mi sing ase mangan batare haibadagi Abraham aduga magi imung maroina Abraham je ishobu amna sena kurumba ahing ba ishobu kurumba mi amma mana phangke adumai thondar Abraham asidagi ishona khandok yebni mahapu hairiba Turen Euphrates turen gi wang mari puthoroga Canaan hujuji Jerusalem lai bam phom asida mahapu khundali than ki baneba asmai to tuna mahapu sing thokin monda promise pi ko monda khoina mahron pe ki 1-2 da hai Abraham da ki na ki nare bak thadu hai masi wanda na ki nare bang mari mta khudi mak to oina
thado aina nangonda uhan gadru balam aduda chalu haine aina na ko achauba jati mo uhan gani aina na pu bo pibi gani amsung na kiming chahon gani na bor gi masak oi gani haine Ishorna nang bu bo pibi gani nang khando haine Ishorna Abraham je khando pani aduga 3 dam ha che na bu bo pibi ba makoi adubu aina bor pibi gani na pu sirap to ba mahak adubu aina sirap to gani aduga nangonda malemgi imung manung punamak bor phangjagani hai English da in this shall all the families of the earth shall be blessed hai nangonda haibadi Abraham gi darada kaidogane ba ma ki darada gi tangpan gi kan bibom pudu lakani madugi mapana prithvi da lairiba imung khudima ase bor phangani hai hairiba ma ki masa savior adu thajaba me pong khudimukta bor phangani hai je sine Ishorna Abraham bu khandok pe gi maram se masini ko ai rob dong ai ke 22 gi item da mai rum ki nahang na ai gi wa in ba maram na ki darada maleng gi jati punama bor phongjagani promise ni ma ki darada gi savior ado mai rum 315 da wasak ki ba savior do lakne hai na manu wasak bi bne ba aduga mu Genesis 18 gi 19 da zo amu hai Abraham na ma ki sidai ko dharma sen ba amsung achuba wayan tawtuna Jehovah ki lambi da sanaba maha ki masa sing amsung pungda lakata bi mung manung bu mahang na ya thang pi ki ne haba aina maha pu khangi Jehovah na Abraham gi maram da hai ki ba du na na mongoda thungan bi gi ni hai habdi Abraham je karama mino mangai ki imung manung da lairiba minai haidi lairiba no pano pi lairiba ko to mana Ishor gi achum lambi da niom na takpi gi ni habje ban khange ba koina khange koina ju thaje Abraham gi imung da laiki ba mi pung khudemang minai oigera minai na ta boigera khudemak se makoi se sarga sarpe gi lambi yamna na i habje aina thaje yamna su sarga sakane na thaje maradi mahana Ishor gi achum lambi do makoi da yamna phajana takpi ba aduga minai mapu haibi khenaba mongoda thodona leite ba masigi dhama Ishorna maje asukmate Ishorna haibi illi habje khange magna haibi inba dugi mapana ma ki imung manung duna ai ba Ishor ba sumna kurambado ma ki kairo likai da leba mission ma ki laibak adu da leba mission uraga ahing ba Ishor ma lei haibse khangnang idam Ishorna Abraham ba sukmate bo pibi inak plon ki adumai to dana ahing ba Ishor ma Abraham ki Ishor na aseng ba Ishor ne habdo mayam da khangalaga aduga Abraham gi Ishor adu kurumaga makoida arang ko piningai gi dama Ishorna Abraham bu akhanana khandoki bane adugi matungda Ishorna Isaac aduga Jacob bu bo phige ba akoina khara samdin din batam lai tabna Maheuron 32 gi 28 asuna koina nangi namin amohana Jacob ko roi maramdi Isaac ko kani maramdi ningthong masa amo oina na hana Ishor amusung miga lan thengna da ba sakti lai ngamna ba sakti lai aduga nahana mai pakle hamne Prabhu Jesu Christ ga bu phau ma muna sanabda mana Prabhu Jesu Christ bu ma ki anam kan ba Ishor thajaba adugi mapana mai pakhe ba madun ko se da je aduga ten da ju Ishorna 35 gi ten da Ishorna mongonda hai ki nahaki naming Jacob ko roi hamne makata na ko roi nahaki naming Israel ko gani hamne Israel gi mapana hojiti Abraham ko thokre adugi matung da Israel gi mapana aikoina prathip da le ba sa khuding ma se Jacob haidi Israel adugi mapana mangna Ishor bu haibi in badugi mapana Abraham na tabugum na mangna tawraga maki lekai lekai da leiba pithibi mapum khuding da leiba khundare ba missing da sumba Ishor dugi khangani ngai da ma Ishorna je Israel bu Jacob bu thoki bane ba hogi ngsi Israel gi mapana atopa jat sing asida arang khubam je kamaina phangan ka dagi haibu gi maram da khoyeng se khongsan ba nangi tratuk da Ishorna Egypt da angpa ke maram black laina sina ke amang pang thoke ba masigi pandam je karino yengche mane ko adubu tachana ma maram asig dam aina naku thamli bani maram di nahang na aigi pangal unna bani amsung laibak ponam ta aigi ming law thola gani ham Ishorna Egyptin thau farogin thau gi thamoi kala laga ang phamyam pang tholi to kari gi damak ta mai di aseng bai di farogin thau do Ishorna kalan menati ma masana kanja bani ada Ishorna ayam pibni adugi mapana angak po ado tawe ba hari ba angak phamyam je Egypt laibak ka thangnari ba Ola ba khoding muda madugi angak phamyam de loina tayaba haiba do tabadugi mapana makhoju ahing ba Ishor Israel thina kurim ba Ishor aseng ba Ishor ni haibdu khangningai damna makhoina puning hongga Ishor da lak do Ishorna pameba masigi maramda na khoini ingide Joshua tugi 10-11 da khoina Rehab na kari haibra haibu do ekhoni ingsko Rehab na jo masidai Rehab okte binupi aduna spy makhoina Joshua na mi
trying to thaba matamda mokon spy tharaga Jerusalem ning khelamba matamda haiban pitching aduna spicing adu bukan bibini adu matamda haibchi haidi Egypt ta Ishorna patoki yam adu taba matamda mokoi gi thamojin nikhi habni mokoi bu ki kheba aduga Rahab ma ki mu manungdi oh Israel na kurumbe Ishorna asengba Ishorni haduma thajakhiba adugi tamo mi kan bibini aduna kona Jericho mangan ba matamda Rahab suma ki mu manungde kan bi kheba masi Israel na tabaza ni ko masi bu ma ki mu manungde kan bi khi aduga first ning thaugi 4:8 ki 41 48 ju Solomon haijabse Solomon kari hai man laisang changa ba matamda mai atopo mere ba masana ipai sho na ki laisang asidam ta phu mafum dagi na ki mingi dam na ki aseng bje chum bje khanaga na ki laisang asidam mamai olaga haijaba matamda ipai sho na hang na makoi gi haijabdo thabiu ham makoi na tauki ba aron ayan khudimok to na kopiu ham aduna hairi bo pau ta ba matamda top jat kya marumna ishogi asum bo pau taraga Solomon korin ba isho Israel korin ba isho aheng aseng ba sum ba isho ne adu khange ba aduga makoi na lakpo matamda makoi ba isho na kan bi masigi mapana sima khandok pani ko Israel jati ase Psalm 22 ki 27 da jo malem ki aroi bada leiba mi puna muna ningsing natuna Jehovah da laishilakani Jehovah da laishilakani aduga atopa jat ki imung mun puna mangna laktuna na ki mangda khurum jagani promise ne ko hojik laisini pratik da leiba da khudimna Christian gi show ase khurum music kari ki damak tan rosine adubu haiba matam adu jasu ning thopa ma matam da atopa jat ki misna mayam laga ishogi achum bakang Solomon Ishorna haiba sumati inba matamda atopa yulona ki lebak sina laga adi seba gi maharani na bahu laga ma ki loksina nge aduga Solomon gi Ishorna asengba Ishorna habda mokoina thajeba mokoina khurum nari ne bisnausa madugi mokoina haiba in badugi mapana aduga thagati say 67 gi 1 to 4 dazu haiko Ishorna ikobu sanbisnu umsung ikobu borpisnu mahaki maithungna ikogi thaktangan bisnu maramdi mahaki lambi malemda khangan nabani naki arang khubum jati punamukta Ishor mishna nahapu thagasnu mi punamna nahapu thagasnu jati sina nuwaijasnu umsung haraubugi sei saksnu maramdi nahangna mishingbu dharmachen na wangani malemda jati chungbu singbi gani hani masigi mapana Ishorda lei pitibda lei zakhude macha Israel na haiben badugi mapana makoi de Ishor ki aseng wasum badu takpi ningai gidam khandokim neba aduga Isaiah 2 gi 2:3 da sunna khoina pabiro ko masida aroi ban numising da sunna thokani Jehovah gi yum laiba sing adu singjau singi maton da lengda na thamgani sing sindegi hena wangkhalan gani aduga jati punamana masida sensin gani hamni Ishor gi Jerusalem leiba phom masida Ishor gi aseng basar sachida prithib da leiba jar kude mona chengchan nagani hamni masi Israel gi matam dus thoi hojiki matam dasu asengba Ishor gi aroi gi sar sachida malem da leiba jar kude mona chengchan nariba ni mayamna lakani amsung haigani nakoi lau aikona Jehovah gi chingda kakhatsi Jehovah gi Ishor gi yumda aduga mahana mahaki lambi sing aikoda tambigini aikoina mahaki lamben singda chakani maramdi Sion degi wainda thang chathokani Jerusalem degi Jehovah gi wa Jerusalem degi Jehovah gi wa chathokani amni masina type Israel gi mapana pritibda leiba jat khudima sibu kanbiba pame asengba hingba Ishor kanana ba khanba pame ba masina aduga Isaiah 11 gi 10 da zu hai ko haidi ji si gi dara da gi dang pan gi kanbiba pudu pokani amni masina missing ki phiran oina lepani atopa jasina mahapu thigani mahaki pothapam bati mangan oigini hamne ba hinko masida je sidadi moina atopa jatsina mahapu thigani janta alhamni Ishorna khandokubra Jehudi na taba Israel na taba jasina dang pan gi kanbiba mo puda thigani hamne prabhu ji chunat magi thabak to buma tanda imamna omjali biduni ko aduga Isaiah 49 is 6 is da ka hai ko Ishor gi missing Ishorna khandokru missing je taing panda mangal oigini hamne ba singko masi for a light to the Gentile that thou mayest be my salvation unto the end of the world habse hadi Ishor gi missing na hai be lutargadi taing panda se leba missing na Ishor gi missing gi lamsa sajat makoina khurun badu yenglaga taing panda leba amam bada leba missing na makoi da lakane aduga arang khubam adu Ishorna makoi da Ishor gi arang khubam du ulaga makoi bu kanbiba pame adugi damu Israel jati sibu Ishorna khandokimni maramdi makoi Ishorna haibadu yamna khoi Daniel 7 gi 13 14 da khoi yengmena se maroina 14 je pa je go aduga mongoda mapu oiba mate mangan amsung tholeba pibirami mi punamak jati sing amsung atopalon
ngang basina mahak pu thagol tongna ba mahak na pan badi lomba nai dana pali madu manglo amsu making thole ba adu manglo he masida have si keno prabhu jisu christ na mitam ran pe making thole ba se prithvi da lai ba cha khutima asna making thole ba sida kaido ba khurum gani prabhu jisu christ bu khurum gani adu mati mangan pigni have je masida ju pire adu ga mu khoi yeng be hai ri ba ishona Israel masa sing Abraham ki dara khandok ki je masi ki dam tene prithvi da lai ba isho khang da ba ja sing asite isho gi arang khubam ado makhoi gi mangan gi mapana makhoi na hai be in badu gi mapana thang ngai gi dam khandok pani adu bu hai ri ba se makhoi na thungan ki baraba thungan gi de ko masida ani subu wain gi 93 ho budi gi hona ijit gi makhoi puntrok pade hona Israel masa sing lan thau pre asida ko adu ki sama ta joba na ngon dai ki aina missing ase uri am sung yeng masi manga kan be mission Israel masa sing supamati manga kan be mi ne be shona khandok ra ba su ko adu bu makhoi sing adu gi marakta hai be in ba mi khara yaw ri ba hai ba adu gi mapana marum mo de Israel tum na di mangan de makhoi khara adu gi mapana ishogi plan ase Israel Jati na thungan bangam da ju Israel da gi khandok ra ba mi khara adu gi mapana thungan ke ba Psalm 78 ki 8 ju sumna hai je hai ba mi sing ase asugam de khan ba makhoi je matang khuding da aran ba tong ngai gi da mak da tawba ishogi ma ta lan ho ba mi sing ne na asumna hai ri ba aduga ani suba itya second chronicle 36 ki 14 to 16 da na ko ni ba matam da hai ne hai ri ba ja sing ase aduk sum matak da to ba ja sing gi tu ko saba ta puna mak ki matung na puro sing gi makko puna am sung mi sing na hena pa to ishona khandok khra ba makhoi gi lusing sing hena pa to ke ba aduga mahana Jerusalem na chengan kraba Jehovah gi jum adu makhoi na mang thoki ishona sabi kraba Solomon pa na sa kraba laising adu makhoi na pa to ba sina mangan ke ba aduga makhoi gi mapa mapu sing gi ishor Jehovah na ma ki pawo haidi ishona aduga makhoi na to bo phatta sing adu dagi hongdon ngai da mai chung yam sing ade tha gi ba ko section wa tha ki maram de ma ki missing bo amsu ma ki laifum bo nung siki adubu makhoi na ishor gi pawo bu missing bo no ki aduga ma ki missing gi matak da Jehovah na mai hona saudri phawa makhoi na ma ki wa thausa ki de amsu ma ki wa ta to bo missing bu karem na ki madu kanbi na ba pam bai leiram de ishona mai chung mayam tharang sum khoi na hatok ke ba ishona hai bo warning people mayam da ta ki de ba Isaiah thai Jeremiah thai matang mai chung tha ki ba makhoi am ta gi de ba masina maram moi de ishona hai be in da ba gi da makhoi bu kari dan di pigi ishogi plan ado makhoi mapung phan thungan da ba gi da ma adubu ishogi mission adu gi marakta Israel sing ase gi marakta ishona hai ba in ba mi khara yaw ri ba hai ri ba adu gi mapana makhoi ja da se peti mapam khuding da sando han khraga hai ri ba hai ba in ba sing adu gi mapana atopa ja sing adu da achumba mangan do sando nang gi da makhoi bu sai khai ke ba adu gi da 70 year captivity se thoki ko Jeremiah 25:11 to 12 na coin screen da phajana pa biro ishona hai ba ta da bagi da makhoi bu ke da sahi humda chuna Babylon gi makha dalan phau na pu ne ami masi gi manung da Jerusalem gi laisang karigra laidi bu khudem oi da thuga bi makhoi mi ayam sing de minai nai thang na pu kim lan phau na pu da sakim ne adu gi matung da mu Babylon gi mathak da ishona laman khung gana hai na bruise trying to da hai ko asmai tok dana logi an khoi na hai ri second chronicle 37 to 21 na khoi na masi yeng ba thung gane ba aduna ishona adubu hai ri ba matam mas de ishona ma ki hai ba investing adu gi mapana thabak su ki ba Abraham Joseph khona Joseph khangi Joseph na ahing ba ishora ma le have do Egypt ki pharaoh ning thauda taki ba kana sumang han bang da ba matam da mang taki Moses na ju taki Joshua le re aduga aroi ba matam da ikhona ngasai 70 year captivity manung da ishona hai ba in ba mi kamram mapung kudin da sandok ke ba koi du manung da danen ma ki maru ahum sada ma sa abini ko ma khoi gi mapana ishona hai chika mating ma khoi na lai muti kurum de mai kom da lang chale ma khoi na ai ba ishor Jehovah ase Nebuchadnezzar am sum phidi lai ba kudam ta Israel na kurumi be ishor danen sada ma sa ma ki ishor sena asang ba ishona ha malam sen thungna ta ke ba matugi mapana koi hayang sarga satagadi mi kramur mo koi gi mapana prithvi da kandi bage habdoikoina masi gi maram da jo koina khangbang ngam gane bisnaw sa aduna taban ne hamya lairi Mordecai gi wari lairi kudamak se haiben ba missing aduna tonga ma prithvi mapam da Mordecai na mero pasai gi matam da mo koina koin be shori aseng be shone habdo tak ni ne asumaina haiben bising adu gi mapana ishogi plan sing ado thorang sing ado prithvi ki atopa isho khang da bacha sing adu da ma ke sum do khangan ge ba adu da gi mamai thang da ishona ma ki khandok karba Israel ase ma ki khandok wa mi amo oina ma na ya ki de
maramdi Matthew 21 gi 43 da haije henko hojiti ishogin thola bauchen na khodi loktoga he na mai yang da ba jat amata pirani havne maduri kana Prabhu Jisu Christ gi matun ba seboxing atoga atopa jasing degi lakpa missing Prabhu Jisu Christ na have in ba missing ishogo pau sandok pa missing adu da pikim heba daga Matthew 22 gi 37 38 da ko aina tin ko bi am kan jen bina yemina jana konsin bagum na ina Jerusalem mo kan bi pam adu bana ko aina have ta de hok chi chin ko gi ma se mang tak na lai re have ne masigi mapane shona ka do ba 70 AD da Jerusalem da tumna mangan ge ba aduna Jerusalem de shogi khandok mi amoina lautre hojiti Prabhu da thaja ba missing ado maki khandok ba missing ado oikrane samai to dana sum sathak ba matamda apostles sina maki church sandoe church sangbat ki Prabhu Jisu Christ ki church sangbat ki mokoi gi mapana ishogi asum bo pawji mapang khuding mukta mu sandok ke ba adu mami thangda mu dark ages ki matamda Roman Catholic church na pamba matam 539 1798 ki matamda mu Ishorna asum modern market to loina lamsang gare Bible pabe handre adu matamda Ishorna reformer sing aduga Protestant sing hadi Roman Catholic ki mark leiba missing mokoi gi arama tapi besing bakta leiba mi kyam tholke ba mokoi adu gi mapana Ishorgi asum muje mapang khuding ta mu sandokhe ba sinausa aduga ikoina mu yangse aroiba matamda di Ishorna mahaki aroiba gi mission prithvi asida leiriba pung khuding mata Ishorgi arang khom piningai gi sandokada bo ba कोई ना 3 angel message का जो है ने Revelation 14 की 6 तक ना 2 अफाव द यावर बसे मसी कोई ना अफाव पाव खुदिंग मसे कनाना संदोकनी पृथ्वी असिदा ईशोर पाव जे कनाना संदोकनी है बे मतम द ईशोर खंदोक बजे बाकी remnant church ने कोई ना रिफॉर्मर सिंग मतुंग द church डिनोमिनेशन प्रोटेस्टेंट के अमंग थोले अदो हाई रिबसिंग असिसु अमु ईशोर को हाबी के मतुंग ना कोई ना Revelation 14 की 8 हाबी मतुंग बाबिलोन टूरे है ने asmai to na hariba searching Ishorgi Bible na asengba asum oi basing ado Bible khakta na having dan have searching adu su mokoi kaidoba hojiti tradition me am na Bible na have on taina bloji church denomination ke amram jara ma tapire mokoi ju Babylon have the Roman Catholic Church amasung masigi tholok Protestant ayam basu Babylon gi aram tapi basing adu da chali aduna hariba sida sigmo matam se dekona aru lo pausan do khadabadi Ishorgi remnant church ne remnant church sabje kanano ne church denomination demna igi remnant ne claim to we adu nati yengsi ko Revelation 17 da adu ga singnai aduna nupi adu da yamna sauki aduna mahangna nupi adu gi lemahuri badara Ishorgi athang singa pa amusung Yesu Christ gi saki paiba mokoi adu ga lan sungna pasat khian masi Revelation 12 da urip se saitan na Ishorgi markta lan to basargata lan to budi horaga matang prithvi da lan to re adu gi matang da Roman Catholic Church ki mapana koina Ishorgi asang church asang than ngai gi damo saitan sinna ke ba adu gi matung da gi dikedoba Ishorgi wahi asina Ishorgi high ben be missing the former sing Protestant musing aduna ko church have nothing musing aduna asum bagi dam thona pe eraga makoina numit lising maga chani humphuje makoina sakhi pige ba 538 and 1798 kyo adugi matung da dikedoba hojite mu kanana kaidobe ha matamda saitan amu high Protestant sing adudagi lemo bakrak lai karamba aroi bagi remnant sa sadur kedoni makoini Ishorgi atung tara singa kaneba sida keep the commandment go Ishorna Bible the people commandment je then commandment sida gi hena sawo commandment atai lai deba commandment khudi mo che subom neba moroina 10 commandment singa kani moroina sabat haibje that any chuba sabat se Exodus 20 gi 8 to 11 the pikraba sabara se sengna nga po kambusing adu Ishorgi aseng remnant church ne aina joajari Sunday se koina Christian gi sabane habenate Christian singna Sunday se ngal hipse kari gi damak tono Prabhu Jisu Christ na sibadagi hinkat ki habdo adu gi harau kundu poina ngak ne alse Protestant sing basingna khoi hoji pastor sing basingna loine haiba masidi sabana tene adu Christian khram na di masi sabane na laweba adu ichnaw cha adu nate ko masini aduga mokoi nai aroi bida adu Christagi Jisu Christagi saki pai ba hamni ko have the testimony of Jesus Christ hamni Jisu Christagi saki pai ba aduga Revelation 19 ki 10 ki matung nadi Yesu Christ gi saki paiba mi adudi kaino ka Yesu Christ gi saki adudi spirit prophecy ne habadi ekoina wa tak thopagi thawai leba wa tak thopa maroina prophecy sing danen amsung Revelation gi prophecy ni ta thopa adugumba masi piti ma phong khuding ta Ishorgi wa tak thopa sing se prophecy me amasi bu padana sandong na taiba adugumba denomination adu oikida ne bisnausa ekoi jure nan sarski manung da sangadi Ishorgi ya thang tara je ekoina in batai aduga
ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯁꯥꯕ ꯌꯥꯝꯅ ꯉꯥꯛꯄ ꯇꯥꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯇꯔꯥ ꯏꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯅꯤꯡꯉꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯆꯪꯂꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯕꯤꯒꯅꯤ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯃꯉꯣꯟꯗ ꯊꯥꯖꯩ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯣ ꯌꯥꯊꯪ ꯇꯔꯥꯁꯦ ꯂꯣꯏꯅ ꯉꯥꯛꯑꯝꯒꯅꯦꯕ ꯃꯁꯤ ꯉꯥꯛꯑꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯕꯤꯗ ꯌꯥꯊꯪ ꯉꯥꯛꯑꯒ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯝ ꯈꯨꯝꯕ ꯄꯥꯟꯕꯤꯕ ꯉꯝꯕ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯁꯦ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯂꯝꯆꯠꯀꯤ ꯃꯍꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯠꯀꯅꯤ ꯌꯥꯊꯪ ꯇꯔꯥ ꯉꯥꯛꯄ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯎꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯏꯆꯤꯟꯅꯥꯎꯆꯥ ꯑꯗꯨꯅ ꯖꯨꯛ ꯖꯨꯛ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯅ ꯈꯟꯗꯣꯛ ꯑꯕ꯭ꯔꯥꯍꯥꯝ ꯈꯟꯗꯣꯛꯈꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯃꯌꯥꯝ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯗꯣꯛꯈꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯄꯥꯞꯅ ꯄꯤꯛ ꯊꯜꯂꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯅ ꯄꯤꯛ ꯊꯜꯂꯕꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯏꯟꯕ ꯄꯥꯛꯄꯟꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯅꯪ ꯑꯩꯁꯦ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄ ꯁꯤꯟꯅꯕ ꯃꯤꯁꯤꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯀꯦꯔꯣꯜ ꯂꯩꯀꯥꯏꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯈꯪꯗꯕ ꯃꯤꯁꯤꯡꯗ ꯑꯆꯨꯝꯕ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯂꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯕꯗ ꯅꯪ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔ ꯑꯕ꯭ꯔꯥꯍꯥꯝ ꯃꯥꯒꯤ ꯇꯔꯥꯕꯨ ꯈꯟꯗꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯆꯨꯝꯕ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯃꯝꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯉꯥꯜꯗ ꯄꯤꯈ꯭ꯔꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ